Indian Air Force na Pakistan amadi Pakistan Occupy Kashmir de leiba terrorist ki kem mapanda landa duna terrorist marfu Henna Sokkhre. Pahalgam terrorist attack ki matungdagi India amadi Pakistan ani marakta ungkhanaba thorakpadagi achobal lanjao ama tholakpa yabagi thajaba leire. April 12 da Pahalgam terror attack ta terrorist singna misang 13 hat ki amadi kaya ama sohan khibagi laman khumba oina Indiana ngarang ayupung tara taba matamdagi chathaba haukiba Operation Cinder gi saruk ama oina ngasi ayupung ama makhairom taba matamda Pakistan Occupy Kashmir POK gi tongan mafamda leiba terrorist ki camp singda Indian Army Force na chatakiba Israita yamdrabada terrorist marfu lekhidre hairi pawasina hai oiragdiba phibam asi leibak anigi marakta langi maichuba haurabani haina Malengi leibak kayana phongdongnarakre India gi senior official singna phongdokibada Pakistan Occupy Kashmir gi terrorist singna leiba mafam singda asoba strike ani hana chataki maduda terrorist occupy Jaish-e-Mohammed JEM gi stronghold oiriba Bahawalpur amadi Murid Keda chatakiba strike aduda terrorist kunmanga dagi kuntra fawa hatki Lanskar-e-Toiba LET amadi Hizbul Mujahideen gi terrorist singna leiba mafam da strike chataki maduda puna yamrabada terrorist marfu Henna Sokkhre haina intelligence agency singdagi paw phangle haina India gi maiki dagi hairi pawasin hai Jaish-e-Mohammed ki Tehara Kalan gi Jar Sharjal da leiba kem Kotli gi Markas Asab amadi Muzaffarabad ki Chawawai Nala da leiba kem sing Thugaikhre Mioi loinana Lanskar-e-Toiba gi kem amadi Kotli gi Makaz Rahel Sahita da leiba Hizbul Mujahideen gi training center chu Thugaikhre hairi Pakistan gi maiki dagi di Indiana chatharakiba attack aduda angang yauna misam mapan laikhidabaga loinana kayama asopan nangle haina report tawri Pakistan military gi spokesperson na phongdokibagi matung inadi Indiana mafam ahumda missile kapsilaktuna attack chatharaki maduda Pakistana khuthanbada India gi aircraft manga kathaduna amanga ta thokanki Indiana chatharakiba thawong adu pangdaba amadi narol da chathaba thawongni madugi damak soidana laman khungani mafam amadi matamdi India masana lepsagadabani haina phongdokre India gi maikaidagi attack adu Pakistan gi military da chathakiba nate terrorist singi mathakta chathakiba attack ni haina phongdokli oiragliba phibam asigi maram oiraga leibak ani gi marakta lan gi section thawrang lokhatpa haukibaga loinana India amadi Pakistan gi air space sing thinjinkhre hairi Pakistan gi Prime Minister na India na lan laukthoraglabanina lan adu loisinaba yathang pire loinana mathautaba Pakistan gi leidariba missile sing amadi atomic bomb sing sidinaro hainasu ayaba pire madu thabakta pangthoknaba thawrang loire hainasu phongdoragli amaromda Lahore gi Jaish-e-Mohammed ki chief Maulana Masud Azhar na phongdokibada ngasi ayu India na Pakistan Occupy Kashmir gi Bahawalpur da leiba headquarter da chatharakiba missile attack aduda mahaki imung manungi miyoi tara amadi yamna naknaba miyoi mari lekhidre haina phongdoraki Prime Minister Modi na chair lagduna cabinet pangthokre airport tarani panda flight chani hena cancel tawkhre India amadi Pakistan anigi marakta hojik oirakliba phibam asina maram oiraga ngasi Prime Minister Narendra Modi na chair lagduna union cabinet mifam pangthokre mifam aduna Pakistan na chatharagliba lan asi maithiba pinaba amadi leibak asigi oina lokhalakadaba section thawrangi thabak singi matangda kumna khanaki hairi maromda Prime Minister Narendra Modi gi Croatia Norway amadi Netherlands gi khongchat cancel tawkre hairi seraksida Prime Minister Narendra Modi na atenma matamgi manungda Armed Force singda Pakistan Occupy Kashmir de leiba terrorist singi kem mapanda mai pangna attack chathakiba adubu thagatpa phongdokre hairi amaromda India lengangna lokhalakiba section thawrangi saru ama oina Srinagar yauna India gi tongan ba state singda leiba airport tarani panda flight chani hena cancel tawkre hairi PM amasong Home Minister da sarkar semnaba taksinkiba MLA kunmathoi samit patrana unadana hankre State asida hojik lairiba rajniti gi tangta da phibam asiga mari leinana numit nini gi khongchata Imphal da laglangkiba BJP gi national spokesperson oibagi mathakta BJP gi Northeast in charge samit patra gi khongchat manungda former Chief Minister amasung Speaker yauna Kuki gi MLA ahum unaduna closed door da wari sanaramnabasu anoba sarkar semnaba Prime Minister amasung Amit Shah da khudek piduna memorandum pisinkiba MLA kunmathoi unaramdana hankre thawong achina samit patra gi khongchat asida kari karamba aron agenda leibano haibadu chapchana khangba ngamdri
Sambit Patragi Khongchat Manung aduda former Chief Minister Nongthoma Birenga pung anirom chupna mahaki luang samamda leiba mayumda unaduna closed door da meeting pangthoki. Speaker Saityabrata kasu mayumda chatuna Pungkai amarom wadi sanaki. Manipur Governor Ajit Kumar Bahala kasu unaramki. Masigi mathakta Churchandpur da chatuna Thanlon Kendragi MLA Bungjagin Balti amadi Churchandpur gi MLA LM Khawte aduga Kangpokpi da chatuna MLA Nemtak Kigen kasu unakibani. Khongchat aduda dissident group da yaudaba neutral oina leiba MLA kharagasu unarangkibani. Sambit Patrana mahaki khongchat adu unofficial oinani haina phongdok langkiba amasong akhanaba mioi khaktamak unarangkiba achina memorandum pisinbada yaukiba MLA kunmathoi aduda yamna nungnangba phawale panba yabadi Sambit Patragi khongchat manung aduda kotugi maikedagi Indian Constitution gi article 371 amasong 5th amasong 6th schedule ki makhada tribal thingbo constitutional safeguard pigadabani Manipur pumba afaspa thamgadabani Union Home Minister na Kuki Council amasong mitay community ka wari sanabada tonga na pangthokadabani haudik fawagi oriba phibam asida free movement atingba thamgani haibagi wafam singyawna memorandum amasu pisinkibani Kangpokpidagi halaklaba matung Sambit Patra ngarang Delhi gidama Imphal thadokibani. Jaildagi thoraklaba Myanmar masa ahum khusinakre. Myanmar gi mioi ahum matam sangna Manipur gi jailda leiraklaba matung makhoi gi matam loirakpadagi ngasi India gi authority na Myanmar gi authority da khusinakre. SDO More Ijaz Hassan Tengnopal District Police More gi Additional SP MD Riaz Uddin amasung More Police Station gi Officer in Charge MD Salahuddin Manga Suba Assam Rifles More gi Kangbu yauna Myanmar masa ahumbu More da leiba IDP da Puraklaba matung Indo-Myanmar Friendship Bridge Wang mada leiba Myanmar gi Tamu Immigration Officer sinakibani haidi. Nationwide Civil Defense Mock Drill pangthokre. Central Government na lauktokiba matung ina ngasi India gi state amade Union Territory singda Nationwide Civil Defense Mock Drill Manipur da su pangthokre. Awang Nongpok State singi oina mock drill asi category ani amasung ahungi manung chana pangthokadabani. Manipur gi oina category ani da Imphal Churchandpur Ukhrul More amasung Ningthaukhong da pangthoki. MLA sing amatoina punsinduna anauba lengak ama semnaba lusingba ama khanbagi mahuta tonga na kem tawagi khongdang changsinba hokre. Numit nini gi khongsata Manipur da laklamba BJP gi Northeast in charge Sambit Patra na Manipur da laidingai matamda Manipur gi tampaki MLA sing amadi Kuki Zogi MLA sing kaya amadi CSO singi mihu singa unaduna wari sanarba matungda ngarang Delhi da hankiba matung Manipur da anauba lengak ama semnabagi damak lusingba khanabagi kem tawba haunare hairi. Pause asina pangba paugi matung ina Sambit Patra ngarang Imphal dagi Delhi pangkraba matung da thasigi kunmapan da Bharat ki Prime Minister amade Union Home Minister da anoba lengak ama semnaba khudek pisinkiba BJP amadi makhoiga chatminariba political party singi apunba MLA kunmathoi gi mifam ama pangthokiba loinana kem tawba haukibani hairi. Amaromda hanagi se Minister N Birenbu sagatpa MLA singsu Sambit Patra na Delhi pangkraba matung luang sambam da leiba ex-CMN Biren gi mayumda puna wata na kibaga loinana Imphal gi mafam amada kem tawba haure haidi. Loinana kem aduda sarugyariba BJP gi MLA khara aduna ex-CMN Biren bu amuk hana lusingbo ina khanduna anoba lengak ama semlakpa matamda Chief Minister oihenabagi thorang kaya paikhale haidi. Paugi source asina makhata na hairibadi balengak ama semnabagi matangda MLA sing kem tawriba asida Speaker TI Saityabrata bu lusingbo ina puthokningba MLA singi masingna hena yambagum tawri loinana MLA kunmathoina TI Saityabrata bu sawatuna hanadagi hauna lairakliba asida anauba MLA kaya ama bu sangsilakpa yabagi oithokpa yamna nakna laire haidi. Pawasina hai President rule talaiduna thamliba state asida athuba matamgi manungda Center lenga ki maike dagi lusingba ama khanduna lenga semnaba thorang paikhalaktrabadi lamdamasigi miyamgi apamagi matung ina lenga semnaba Manipur gi Governor da haijaragani haina Prime Minister amade Union Home Minister da aiba chirol pisinkiba aduda yaukiba MLA kunmathoina laukiba phireb adu amuka hena cheksil handuna anoba lenga ama semjage haiduna Governor da se pisinba yabagi thajabasu yamna nakna leidi haidi. Nakal amaromda hautik India amadi Pakistan anigi marakta muknabagi sang wangkhalaktuna khutthokna bahaurakliba asina maram oiraga center lenga ki maikidagi Manipur da anoba lenga semagi wafam oiraga center gi maikidagi athuba matamgi manungda anoba sarkar semnaba khut tharakpa tawroi hainasu rajniti gi nainaba miyosingna phongdoragli.